Manipuri News Reader की channel की video amta update tawjage ngasi ayu angan mafong mase phongda January ki tang 13 da khangjeminasi myam sahi amada coronavirus na miyoi million humfuga manga hatlaba yai sahi amada coronavirus na miyoi million humfuga manga gi sang halakpa yai haina US health expert na predict tawkhre China da coronavirus handorak tringai tha mari gi mamang da warning asi US ki health expert na pikhibane Johns Hopkins Center da lairiba scientist sing na haikibda malem pumbagi oina tha tara nipan gi matam gi manungda coronavirus asina miyoi million humfuga manga halakpa yabagi khudong thiba laigane haujuk phawbagi oina di yamna paksana sandokanba launa ganba laina asina China da miyoi nifuga mathoi sikhibaga loina na miyoi lishing maga sanirop henbagi case thengnarabani adubo expert sing na di masigi masing asi lishing lom da oiramgani haina predict tawkhi Johns Hopkins Center da senior research ama oina lairiba Dr. Eric Turner na haikibada December thagi athengba sarukta China gi coronavirus sandokle tabda thamoi sokna nuaitaba poi coronavirus makhal asi miyoi singi marakta launa ganba laina ama oiribini haina su mahakna phongdokhi myam section minasi thank you